Enat-laining chaokhatnaba hotnabada umang-lai singbu ningthina semgatpagi mathou tai workshop na chingba pangthoktuna haurakliba nahasingda ningthina khanghanbagi tangai fadaba lei haina kairao AC MLA L Rameshwor na haire wafamasi kiamgaida khagemba committee kiamgai amadi khagemba construction temple committee ani na pullaga sariba ibudhau khagemba machai bungogi sanglen mapung fana loisinaba miyamna angamba senfam tengbang bahobagi thauramda fongdokhibane MLA na makha taraduna ipa ipu singna thambiramba natki oiba chatnabi kaya ama mangsilakliba amade kaunarakhliba asi yokhatuna thamnaba umang-lai sing yokhatpa haiba asi tangai fadaba ama oiri haikhe sanglena sigidamak donor sing na hojik fawbuda seloina lupa lakh 13 lising 15 khara hena tengbang lakle loina na sanglena si athuba matamda loisinnabasu thaurangli haire Enat-laining chaokhatnaba hotnabada umang-lai singbu mathou tai ariba singlen mathou tai aduga leriba umang-lai sam kyangwit leriba lai gi commission che umang-lai magi hajanaba majelu mayam che horiba nahasing khanganba miyam khanganba adagi tong umang-lai magun mayam idana ko miyam khanganba aduga library ko matik chang thamakanda ai asing dharma gi petition haitare ko workshop semna to kanda ko pai culture mayam che tong gi mirol jinga mayam mathou tai ko mai chaokhatnaba South Asia da China gi Japan Korea leriba Thai chakhol kan Malaysia na chakhol kan diwen no tabu mapa ko thumba so lining do chakhol ba yam na kono ko condition ne samai to na ko gi Manipur bi so ko bai ko thumba ma sam am je so sin na ko so ya to mi on sin na